Hi ma'am, good morning ma'am. Nungaribo. Happy Ningolchakouba ma'am. Ngasidi Ningolchakouba numitnebako. Ningolsinggi oiba numit chahisigi tangna phangzaba numit ko yamna wana ngaizaba ningolsingnako. Odo ngasigi numitse koishu yawba phangdawre khoigi pandawga mandawgana koishu chakobirehebako. Mamaga iga inaumpiga khoihumko. Akhoi masu chatkidabase kuire chakobase do handakti chatwa phangdawre. Adudugi yamnasu haraawebako. Adugi video se mate katang semjarake tawbane. To video se makata ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤ ꯑꯩꯈꯣꯏ ꯃꯃꯥ ꯁꯤꯗ ꯂꯩꯔꯦ ꯀ꯭ꯋꯥ ꯆꯠꯄ ꯑꯃꯒ ꯏꯅꯥꯎꯄꯤꯁꯨ ꯊꯣꯛꯂꯛꯑꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯍꯔꯥꯎꯁꯨ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯂꯥꯛꯇꯕꯒꯤꯀꯣ ꯃꯣꯏ ꯂꯥꯛꯑꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯔꯥꯎꯒꯅꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯃꯣꯏ ꯊꯣꯛꯈꯤꯗꯣꯔꯦ ꯏꯅꯥꯎꯄꯤꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗ ꯂꯩꯔꯦ ꯄꯣꯠꯁꯦ ꯌꯥꯝꯗ꯭ꯔꯤꯑꯕꯀꯣ ꯍꯥꯏꯗꯤ ꯕꯖꯥꯔꯗꯩ ꯑꯃꯨꯛ ꯈꯔ ꯂꯩꯈꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯣꯇꯣ ꯑꯃꯅꯤ ꯀꯥꯞꯈꯤꯒꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯒꯟꯕꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅꯒ ꯌꯥꯝ ꯄꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯏꯐꯕꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕꯒꯤ ꯁꯦ ꯊꯣꯏꯗꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯂꯣꯏꯖꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯇꯧꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯅ ꯂꯥꯁꯅꯦ ꯑꯃꯨꯛꯇꯪꯒ ꯇꯧꯒꯦ ꯌꯥꯏꯐꯕ ꯑꯗꯣ ꯌꯦꯡꯉꯁꯤ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕꯗꯣ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯊꯕꯤꯁꯨ ꯆꯠꯇꯣꯏꯅꯦ ꯆꯥꯊꯣꯏꯕꯤ ꯍꯥꯏ ꯅꯪ ꯅꯦꯆꯥ ꯍꯣꯔꯦꯟ ꯀꯣꯏꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯕꯣ ꯅꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯕꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦꯀꯣ ꯄꯨꯄꯨ ꯍꯣꯏꯗ ꯄꯤꯅꯤꯡꯗꯦ ꯑꯗꯣ ꯅꯣꯡꯃꯗꯤ ꯆꯟꯗꯣꯟ ꯊꯤꯟꯕꯤꯔꯝꯃꯒ ꯊꯣꯛꯑꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯃꯐꯝꯕꯨꯗꯤ ꯃꯥꯟꯅꯩ ꯆꯠꯇꯣꯏꯁꯦ ꯍꯥꯏꯗꯤ ꯈꯨꯟ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯒꯗꯕ ꯋꯥꯠꯂꯤ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣই ꯍꯥꯟꯅ ꯆꯠꯂꯅꯦꯕꯀꯣ ꯍꯥꯏ ꯆꯥꯎꯔꯦ ꯂꯩꯁꯥꯕꯤ ꯋꯥꯏ ꯕꯨꯅ ꯌꯦꯡꯒꯦ ꯃꯃꯥꯗ ꯁꯠ ꯂꯣꯏꯁꯜꯂꯣꯏ ꯁꯧꯔꯤꯅꯦ ꯁꯟꯗꯥ ꯇꯥꯗꯣꯏ ꯅꯣꯡ ꯇꯥꯕ ꯃꯇꯝꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯕꯖꯥꯔ ꯌꯧꯔꯦ ꯑꯗꯨꯒ ꯑꯊꯨꯝꯕ ꯈꯔ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯒ ꯏꯟꯁꯥꯡꯁꯨ ꯈꯔ ꯂꯩꯕꯤꯒꯦ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯂꯩꯕꯤꯈꯤꯒꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯪꯒꯥꯝꯁꯦ ꯅꯧꯅ ꯊꯣꯛꯂꯛꯄ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯍꯥꯎꯋꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯂꯧꯕꯤꯔꯅꯤ ꯑꯗꯨꯒꯩꯗꯤ ꯄꯟꯗꯧꯒ ꯃꯥꯟꯗꯧꯒꯒꯤꯅꯦ ꯐꯤ ꯑꯃꯃꯝ ꯂꯧꯕꯤꯈꯤꯒꯦꯕꯀꯣ ꯑꯗꯨꯗꯤ ꯎꯠꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯟꯗꯧꯁꯦ ꯐꯪꯅꯔꯦ ꯍꯜꯂꯝꯗꯥꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯊꯃꯤꯟꯅꯔꯛꯑꯦꯕꯀꯣ ꯑꯗꯣ ꯌꯧꯔꯀꯥꯟꯗꯗꯤ ꯗꯗꯥ ꯍꯣꯏꯅ ꯆꯥꯛ ꯊꯣꯡꯒꯠꯇꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯁꯂꯥꯠꯀꯤ ꯊꯕꯤ ꯈꯣꯛꯄꯤꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯛꯑꯦꯕ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯟꯗꯧꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯗꯗꯥ ꯍꯣꯏꯅ ꯆꯥꯛꯀ ꯂꯣꯏꯅ ꯊꯣꯡꯕ ꯍꯧꯒꯠꯂꯝꯃꯦꯕꯀꯣ ꯁꯤ ꯂꯤꯁꯥ ꯊꯣꯡꯕꯅꯦ ꯁꯤ ꯆꯥꯛ ꯃꯔꯝꯗ ꯆꯥ ꯂꯣꯜꯂꯤ ꯁꯤꯅ ꯗꯗꯥꯅ ꯊꯣꯡꯕ ꯏꯂꯤꯁꯥꯗꯨꯅꯦꯕꯀꯣ ꯑꯁ ꯍꯥꯎꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤꯅ ꯉꯥꯁꯤꯡ ꯑꯃ ꯊꯣꯡꯉꯅꯤ ꯆꯅꯝꯒ ꯊꯥꯛꯑ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯁꯤꯗꯤ ꯑꯍꯟꯁꯤꯡ ꯆꯥꯔꯣꯏ ꯑꯗꯨꯒ ꯁꯤꯒꯅ ꯆꯥꯛꯋꯥꯏꯒ ꯁꯦꯕꯣꯠꯀ ꯏꯔꯣꯝꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯁꯦꯕꯣꯠꯁꯦ ꯁꯦꯝꯕ ꯍꯩꯇꯕꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨ ꯂꯣꯏꯔꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯏꯔꯣꯝꯕꯒ ꯁꯂꯥꯠꯀ ꯋꯥꯠꯂꯦꯕꯀꯣ ꯍꯥꯞꯀꯗꯕꯗꯣ ꯁꯤ ꯄꯟꯗꯧꯒꯤ ꯆꯥꯛ ꯁꯔꯨꯛꯅꯦꯕꯀꯣ ꯑꯗꯨꯒ ꯗꯗꯥ ꯍꯣꯏ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯣꯡꯅ ꯀꯥꯞꯄꯨꯗ꯭ꯔꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯚꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯃꯥꯡꯗ ꯆꯪꯉ ꯀꯥꯞꯄꯨꯔꯗꯤ ꯆꯥꯛꯀ ꯂꯣꯏꯅ ꯊꯥꯡꯒꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯀꯥꯞꯄꯦꯕꯀꯣ ꯃꯃꯥꯒ ꯃꯥꯟꯗꯧꯒꯁꯨ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯈꯥꯗ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯣ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯅꯤ ꯃꯈꯥꯗ
비디오네 CD. Kayak masih no. Fangjba, nasi Fangjba, awai. Apa kan? Nah, sebut keren apa tuh? Cawan. Cawan. Kenapa aja Pak Bani? Ayo, udah. Orang berapa? Jika senior citizen. Ya, legal da patora na mano na china. Tawa 막저러 kan. Kita 이거 siya na. Kan ada kita 이거 강대 나 마탄 상고이 돼요. Panda dia boleh panda mau. Chơi tuần ghi xí xí này ghi chắc cô với quả nó sẽ là cái Masa tiudat. cái gì sama cái rồi con
ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯤꯡꯆꯥꯎꯗ ꯆꯠꯂꯤꯕꯀꯣ ꯆꯦꯝꯇꯣꯟꯒ ꯏꯅꯥꯎꯄꯤ ꯄꯣꯠ ꯊꯤꯟꯕ ꯆꯦꯝꯇꯣꯟ ꯑꯗꯣ ꯆꯦꯝꯇꯣꯟꯁꯦ ꯚꯥꯏꯗꯣ ꯉꯔꯥꯡ ꯏꯝꯐꯥꯜꯗꯩ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯉꯔꯥꯡꯗꯩ ꯂꯩꯔꯕꯅꯤꯅ ꯍꯥꯏꯗꯤ ꯁꯅꯥ ꯂꯤꯀꯣꯟ ꯁꯤꯗꯅ ꯀꯦꯗꯅ ꯇꯧꯕꯗꯣ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯃꯥꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯝꯃꯕꯅꯤꯅ ꯉꯁꯤ ꯂꯥꯛꯆꯔꯒꯗꯤ ꯃꯥꯁꯨ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯤꯒ ꯂꯥꯛꯆꯔꯒꯗꯤ ꯃꯥꯁꯨ ꯀꯦꯅ ꯅꯧꯗꯅ ꯃꯌꯥꯝ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯆꯤꯡꯆꯥꯎ ꯍꯣꯏꯖꯧꯔꯦ ꯏꯆꯥꯅꯨꯄꯤ ꯌꯥꯏ ꯃꯉꯥꯏꯗꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯆꯪꯉꯁꯦ ꯀꯩꯒꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯍꯟꯗꯧꯔꯦ ꯆꯃꯟꯇꯣꯟꯒ ꯄꯟꯗꯧꯒꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯣ ꯍꯥꯏꯗꯤ ꯉꯁꯤꯗꯣ ꯕꯖꯥꯔ ꯅꯨꯃꯤꯠ ꯇꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯜ ꯑꯣꯏꯕꯒꯤꯀꯣ ꯑꯗꯣ ꯑꯩꯈꯣই ꯑꯗꯨꯝ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯨꯝꯒꯤ ꯀꯣꯔꯣꯁ ꯇꯧꯕꯤꯒꯗꯕ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯉꯟꯅ ꯊꯧꯔꯛꯑꯦ ꯑꯗꯨꯅꯦ Bazar. Tunjon. Cái tao nào cái lại cùng tao bây giờ mình dừng đi ai đến đưa đi đến đi thì bảo nổ qua gì đi. ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥꯀꯣ ꯃꯊꯛꯀꯤꯁꯤꯅ ꯃꯃꯥꯒꯤꯅꯦ ꯃꯈꯥꯒꯤꯁꯤꯅ ꯏꯅꯥꯎꯄꯤꯒ ꯑꯩꯈꯣꯏ ꯑꯅꯤꯒꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯈꯨꯗꯩ ꯃꯇꯦꯛꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯆꯤꯝꯆꯥꯅ ꯑꯩꯈꯣꯏꯒꯤ ꯍꯥꯄꯛꯄꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯍꯦꯄꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ